mayam ngasini nongthoma biren singa aikogi mahanaги chief minister se masina magi official page da Facebook page da ngasi video mateng khak thagaleo madu video do aisi usarake ko mayam jingmine sigo video do sense of civilization, civic sense. I was asking Tagale. I know Papa Maki San of the Siman Bakushi Kotoga, Bakushi Makal, the way of the man without having to say, good. But that's it. City, in the San Yuliko, World Kotoga, Sigi Makal, Hadaramadi, Sita Hore, Richard, and the Lucia, Horogram. Aduh sih, nana umi macam itu. Mana kamai tu kita mana, magi makhum sih, sana ada macam foto kan, mana nanti kau dapat music kumpul. Good. Udah sih tanggal, udah sih kredit. Oh, very good. Ubiri ko mayam. Sida nongtong biren singana angang se kausel laga puning thawat piba yam thagani ngai ni. Awa ainal hajeni wafam di sida angang singna mi mayam punba amdi school campus sida adi mayam pun mafam sida mana saga do support kai do saraga su madi maku do mano mafam do sai khai da bida mafam jana pre huntong na gunung mai pui kaw do hapsel lagan bida poraga mafam jana huntong ti tawri ba magi wakhalon do yam thagani ngai ne ba nongtong biren singna su thagat pigi adua ai sai da ju gi ne asigi video ju urugan da koi school du da lai tambiro oja sing adu thagat ningi adu medakta angang du gi wakhalon du bu so yam thagase Semana koi mafam kudingda angang singoigra miyam singoigra meeting to bom dogra adaga kumai rau to bom do egazu ekone sar posai singri mafam maku kai do are makhak sing mafam chan huntong na gudangta hapsala pu gibani khangde ngata mafam cha am do huntok piraga di ekoi lamdam cha am taru tana mafam am oigani na khanje ko video su dai thamoi da phaujab do khara sum haijabani ko mayam atop yamna nungai ba paw amna ne koi maitei masa sing yamna chakthok singai ba amna pisum moinam lekai degi khoisnam Tokyo hai misak asia international book of record taming yawa hana maitei masa oire organization asina mahaksi koi international human awards su kusina rakre mahakna Tokyo jina koi 2016 dagi maki apokpa khoisnam ko bai ba hokaro ina leramba misak asia sigi ming dagi haur mingda mana akogi mapur ba lai khidaba nupi sing haloreba sing amadi disable person sing adagi aisa bisagona dun hingliba miyoina singba sing asida mana tha gi angam mating pangnu lakliba ma se Bharat Ratna APJ Abdul Kalam National Award 2025 ke khusina rakre aduna Singba matik chaba misak asia asin thaganingai ne man to thabak sing ase maje hauji yamna chauba thabak tawna ti maje social welfare department computer operator na thabak tawra lei hai maksi man haibada mahaki phangai ba thagi tolop se haibdi pension chati faudi man angamba ping alaiba tolop sina angamba myam di mating adum pang leikini hairiba yamna thaganingai ni maitei masa sing makta suma phukjin chaw miyo sing asi yamna tholak ingai akoi iramdam ase sakhalakani hai wafam se thamjage ko amadi mahana tawbe thabak sing asida pungning hangsang yauna thagatpa phongdok se wafam se kanglei a to g ki marketing mayam le thamjari thank you all nasi dongte mayam mata se video se losinjage mayam nungsibina channel se like share comment chingba tobiu amadi subscribe toksan biya nung